Good morning. Northeast Window-gi news analysis-ta minyeng tabiriba mayam punamakpu taramna okchari. Ngasi pausesingda pau phongba pau khara khananabagidamagta aikhoigi studio sida lengsinduna leibiribasi The Frontier Manipur-gi executive editor Oza Paojel Chaoba Oza bu taramna okchari Oza. Thank you. Thagachari. Oza ahanbada lakjaningbadi aikhoigi assembly handaki aikhoigi February coming February 10 dagi kogi tarani thoi suba Manipur Legislative Assembly gi tare chuba session asi hauragani haina lauthokrabani oza sigi sida kogi lagliba assembly asida kogi assembly gi mifam asida NPP gi MLA sing sidi opposition gi maikaida famlagani haiba wafam aduga Union Home Minister unarubadu state asida khaibung tabagum lairibasi yanaba purak nabani haiba ekogi speaker thoksom secretary phongdokpiri oza ofam sigi matangda lagliba assembly se kamaina yengbe ay do oza phongdokpio akoigi democracy chatpa lebak amagi khwaidik achouba laisang haibase assembly sini masidane khoi lebak ki miyam akoigi khallu mi sing haiba tare akoina vote thadara kansida akoigi yai phanaba tawni Lebaki Pani, Akoi Boat Mamangdi, Boat Lepi meetings in a Yama Hydran. Smile Nadu Tony, that Panaba Tony, according to Serisi, Imalevakini, Manipur Gai, the Miam with the Motapa Matoni, Koi Miam Gipakoloini. I higher consider Koina. A sea mission the Manang drama Hermale, and the Gishi mission can occur Mana Koi the way. Kogi sheng na har kansida sel kha piri ha da kogi masna Manipur gi vote ki niyom oiga ojara su koi thadara mutung da moise kogi assembly constituency du gi mihut am oine haibidi mi kha lising kya kha gidi marks elected oiba representative haibata akoi bu represent toine miyam se represent toine Kari Maramgino have a cans the Makoya Tawut Tawak quite hamada Lebak Sigi Ein Sem Hajabatago, low sem. Karamba Lono have a cans the Miamgi Panaba Miamgi Noinaba Lebaksi Inchik Napanaba Sokot Nava Progressive or Momada Development Lagnava Adu the Madu Huzik Labor Manipur Pum Sida Tandu Letadrava Adagi Miamna Hoigi Subum Numum Litraba Yamna Warava Tanjasida Amadi Hoigi displaced wherever Lanjen Sing Haitareko Hoigi IDP Haitare Lanjen Sing Sina Yum later, not Tabok Sum later, not Tawi Parakans the I see Tawai Tazarage, Haina Hoina Pau the Sum Tari late of Yore. So the young kanda mission do Nungai from the Yogo the Hajabarico. Hoigi Latin Singsa. Can I don't know any Yum later Aina Suzaru Nomjaruba Hoina Honajarusin Amata later Aina Taramba Upambising Adagi Aina Semjana Mayum Adu Lunamo later Haitaragadi Midu Wakanda the Kaino Potish Aduna Huzikilary Piums at the Aina Kanjavada Manipurgi quite a maru over Tanjas the Hoi Pa level Langak Sing Sigi Magi representative Singsna Hoi opposition Oira ruling Oira Masilo Topirosin Bands the body opposite Hoigi ruling in a Pongani Amana opposition that is the nature of the house. Adu Nagalandic Winter Hoi the opposition little Hoi cannot more Yanani kind of Taurisidi, Yanawu and a get target Hogi, Taptagi, same later. No Humpuna, Puxil cannot Tinaragal, Lamagadi, Kayat Noinina, Magi, same Lavenu. Other target MLA sings na, Moigile, representative sings na, Amatoina, Wakanje, Sungun Narakans, the Matam se Patre, Lebak se Pat, Cantobre, Tandu Letatre, a Hoi Levi, Hingiva, a Hoi Kunais, Hingiva, when Hingiva Mongs, Hingbody and Ware. High target Husika Haiba assemblies the Canada cans the Kari Towi Abage, Kari Tabok Torang, Packet Payabage, Kamayan Chocolate Payabage, Kamaito Nokoji, Punji Mahingama, Karama Punji Mahingo have a cancer, security labor,
ꯑꯩꯈꯣꯏꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩ ꯆꯠꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯥꯏꯐ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤ ꯁꯤ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯌꯦꯗꯤ ꯍꯥꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯥꯏꯅꯣ ꯂꯩꯔꯤꯕ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯀꯩꯅꯣ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯛꯁꯨ ꯅꯠꯇꯕ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯣꯀꯣ ꯄꯨꯈꯠꯄ ꯉꯝꯗ꯭ꯔꯤ ꯄꯨꯈꯠꯂꯀꯥꯟꯁꯤꯗ ꯈꯟꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯛ ꯃꯩ ꯊꯛꯇ ꯉꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯃꯩꯗ ꯐꯝꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯈꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯆꯤꯡꯒꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯨꯝꯕꯒꯤ ꯈꯟꯅꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯩ ꯆꯥꯏꯁꯦ ꯁꯤꯗ ꯈꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯩꯁꯦ ꯀꯃꯥꯏꯅ ꯃꯨꯊꯠꯁꯤꯒꯦ ꯇꯧꯔꯤꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯄꯨꯟꯁꯤꯁꯦ ꯃꯩ ꯆꯥꯛꯈꯤ ꯇꯥꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯅ ꯍꯤꯡꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯈꯟꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯗꯨꯗ ꯑꯅꯧꯕ ꯂꯣꯅ ꯁꯦꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭रे ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕ ꯌꯥꯗ꯭रे ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯎꯈꯠꯅꯕ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯅꯧꯕ ꯀꯩꯅꯣ ꯄꯣꯂꯤꯁꯤ ꯁꯦꯝꯁꯤ ꯁꯦꯟꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯤꯌꯥꯝꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯧꯍꯟꯁꯤꯒꯦ ꯃꯈꯣꯏꯗ ꯋꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨꯕꯗ ꯅꯣꯡꯃꯗ ꯐꯪꯗ꯭ꯔꯕ ꯀꯩꯅꯣꯁꯤꯡꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯤꯁꯤꯒꯦ ꯃꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯐꯍꯟꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯆꯥꯎꯈꯠꯍꯟꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯍꯣꯠꯅꯍꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯕ ꯅꯠꯇ ꯇꯥꯔꯗꯤ ꯀꯔꯤꯅꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯗꯣꯏ ꯍꯥꯏꯕꯗꯤ ꯇꯧꯗꯣꯔꯤꯕ ꯀꯩꯅꯣꯁꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯕ ꯀꯥꯟꯗꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯅ ꯊꯥꯒꯠꯈꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯍꯥꯏꯇꯥꯔꯦ ꯑꯥꯏꯟ ꯁꯦꯝꯐꯝ ꯑꯩꯈꯣꯏꯒꯤ ꯂꯣ ꯁꯦꯝꯐꯝꯅꯦ ꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯅꯤ ꯍꯥꯏꯅ ꯊꯥꯒꯠꯈ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯎ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯟꯗꯛꯀꯤ ꯐꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯁꯤꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯉꯥꯡꯒꯦ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯀꯩꯗ ꯐꯣꯀꯁ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯍꯧꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤ ꯃꯥꯅ ꯑꯣꯄꯣꯖꯤꯁꯟ ꯂꯩꯇꯥꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯏꯀꯣ ꯔꯨꯂꯤꯡꯗ ꯑꯣꯏꯇꯥꯔꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ ꯁꯤꯅꯤ ꯈꯟꯅꯈ꯭ꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯍꯟꯕ ꯌꯥꯕ ꯀꯥꯡꯕꯨꯔꯥ ꯑꯣꯏꯍꯟꯗꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯥꯒꯠꯄꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯥꯒꯠꯄ ꯀꯥꯟꯗ ꯃꯈꯣꯏꯁꯦ ꯏꯀꯥꯏꯔꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯐꯝꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯤꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯂꯦꯛꯇꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯐꯂꯥꯗ ꯑꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯜꯂꯀꯥꯟꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯋꯥꯔꯜ ꯋꯦꯠꯂꯦꯟ ꯗꯦ 2025ꯁꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡ ꯁꯦꯝꯒꯠꯄꯗ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯊꯝꯂꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯒꯕꯔꯅꯔ ꯁꯥꯏꯠꯇꯒꯤꯁꯨ ꯋꯦꯠꯂꯦꯟꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯂꯤꯕꯁꯤ ꯊꯤꯡꯅꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯣꯖꯥ ꯋꯦꯠꯂꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯄꯤꯕ ꯑꯏꯪ ꯑꯁꯥ ꯀꯌꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯛꯊꯣꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯗꯦ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯕ ꯑꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯑꯣꯕꯖꯔꯕꯦꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯁꯦ ꯍꯣꯏ ꯋꯥꯍꯟꯊꯣꯛꯄꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯏꯅꯖꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯣꯛꯇꯥꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯕ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯅꯤ ꯂꯣꯛꯇꯥꯛ ꯏꯃꯥ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯔꯦ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯏ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯆꯠꯁꯤꯜꯂꯣ ꯍꯦꯛꯇ LDAꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯕꯤꯒꯦꯔꯥ ꯑꯩ ꯄꯨꯖꯒꯦꯕ ꯑꯗꯨꯅ ꯋꯥꯍꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯅꯤ ꯉꯁꯤꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯈꯔ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯁꯤꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯦꯒꯤ ꯊꯧꯔꯝꯅꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ
ꯃꯤꯠꯁꯤꯡꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟ ꯊꯧꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯋꯦꯅ ꯀꯔꯝꯕꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯌꯨ ꯇꯔꯟ ꯂꯧꯒꯗꯕꯅ ꯀꯔꯝꯅ ꯂꯧꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯏ ꯑꯗꯨꯝ ꯊꯤꯡꯒꯜꯂꯝꯒꯅꯤ ꯂꯝꯕꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯈꯔꯁꯤꯗ ꯃꯤ ꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯌꯥꯎ ꯑꯗꯨꯇꯥꯔꯒꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯅꯗꯤ ꯒꯥꯔꯤꯗꯤ ꯐꯖꯅ ꯊꯧꯑꯣꯏꯅ ꯍꯥꯏ ꯑꯗꯨꯒ ꯂꯝꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯀꯣꯡꯒꯨꯠꯇꯒ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯤꯡ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯊꯧꯕꯗ ꯑꯃꯨꯛ ꯈꯪꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯑꯣꯡꯗ ꯇꯧꯗ꯭ꯔꯣ ꯄꯣꯠ ꯍꯣꯜꯁ ꯃꯌꯥꯝ ꯆꯤꯡꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯝꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯊꯧꯕꯤꯌꯨꯅ ꯍꯥꯏ ꯆꯨꯝꯃꯦ ꯀꯅꯥꯅꯕꯨ ꯐꯖꯅ ꯊꯧ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯣꯐꯀꯣꯔꯁ ꯑꯉꯥꯎꯕ ꯑꯗꯒꯤ ꯅꯍꯥꯒꯤ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯈꯔꯗꯤ ꯃꯁꯥ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯣ ꯇꯥꯅꯅꯕ ꯍꯥꯏꯅꯦꯕ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯈꯪꯗꯕꯗꯣ ꯈꯪꯅꯅꯕ ꯍꯥꯏꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯒꯥꯔꯤꯁꯤ ꯐꯖꯅ ꯊꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯂꯝꯕꯤ ꯀꯣꯊꯣꯛꯏꯕ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯄꯣꯠ ꯍꯣꯜꯁ ꯊꯝꯕꯤꯕ ꯁꯤꯅ ꯀꯅꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯣ ꯋꯥꯍꯩꯗꯗꯤ ꯐꯖꯕ ꯊꯧꯗꯣꯏꯕ ꯂꯝꯕꯤꯗꯗꯤ ꯌꯥꯗꯕ ꯑꯩꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯄꯤꯖꯔꯤꯁꯤꯅ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗꯗꯤ ꯂꯣꯛꯇꯥꯛ ꯍꯥꯏꯕ ꯑꯣꯔ ꯋꯦꯠꯂꯦꯟ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯁꯤꯡꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯣꯛꯇꯥꯛ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯣꯛꯇꯥꯛ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯋꯦꯠꯂꯦꯟꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗꯦꯕ ꯉꯥꯃꯤꯁꯤꯡꯅ ꯈ꯭ꯋꯥꯏ ꯆꯥꯎꯕꯗꯤ ꯑꯗꯨꯅꯦꯕ ꯍꯪꯉꯦꯕ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯗ꯭ꯔꯤꯅꯣ ꯋꯦꯠꯂꯦꯟ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯍꯥꯟꯒꯩ ꯇꯧꯏ ꯑꯗ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯁꯦ ꯇꯜꯂꯦ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯕꯗꯤ ꯀꯥꯟꯗꯦ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝ ꯑꯃꯅꯦ ꯍꯥꯏꯔꯦꯕ ꯉꯥꯃꯤꯁꯤꯡꯅ ꯍꯪꯕ ꯀꯥꯟꯗꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣই ꯃꯌꯥꯝ ꯍꯣꯏ ꯍꯔꯥꯎꯕꯒꯤ ꯐꯣꯡꯗꯣꯛꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯧꯕꯗꯤ ꯇꯧꯔꯛꯑꯦ ꯑꯗꯨ ꯍꯧꯖꯤक ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯛꯇꯥꯛꯀꯤ ꯑꯃꯨꯛ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗꯣꯏꯕ ꯅꯠꯇ꯭ꯔꯒ ꯋꯦꯠꯂꯦꯟꯒꯤ ꯇꯧꯗꯣꯏꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅ ꯂꯩꯔꯕ ꯂꯥꯟꯐꯝ ꯑꯃꯅꯦꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤꯗ ꯑꯂꯥꯐꯝ ꯀꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯣꯜ ꯂꯣꯛꯇꯥꯛ ꯂꯦꯛ ꯐꯤꯁꯔꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯪꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯔꯒ ꯂꯩꯕ ꯉꯥꯃꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯐꯥꯎꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯣꯛꯇꯥꯛ ꯍꯥꯏꯅ ꯀꯜꯂꯤꯕ ꯋꯦꯠꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯃꯣꯏꯅꯦꯕ ꯑꯗ ꯃꯣꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯎꯖꯔꯛꯄ ꯀꯥꯟꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯍꯥꯏꯕ ꯑꯥꯊꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯩꯅꯣꯅꯤꯗ ꯂꯤꯞ ꯁꯥꯔꯚꯤꯁ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯗꯤ ꯌꯥꯝꯅ ꯃꯥꯜꯂꯀꯥꯟꯁꯤꯗ ꯊꯕꯛ ꯇꯧꯕꯗꯅ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯗꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯜ ꯑꯃ ꯊꯥꯗꯔꯀꯥꯟꯗ ꯏꯊꯥꯏꯗꯥꯝꯅ ꯊꯤꯡꯉꯀꯥꯟꯁꯤꯗ ꯂꯧ ꯄꯔꯤ 50,000 ꯍꯦꯟꯅ ꯊꯨꯝꯍꯜꯂꯤꯅꯦ ꯁꯤꯗꯒꯤ ꯄꯤꯔꯛꯇꯣꯏꯕ ꯃꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯤꯁꯦ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯄꯤꯅꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯕꯛ ꯄꯤꯅꯤ ꯑꯩꯈꯣꯏꯗ ꯁꯦꯟꯊꯣꯛ ꯍꯦꯜꯍꯟꯒꯅꯤ ꯑꯗꯨꯅ ꯕꯜꯕ ꯉꯥꯜꯂꯅꯤ ꯍꯥꯏꯕꯅꯦꯕ ꯌꯥꯔꯦꯕꯀꯣ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯜꯕ ꯉꯥꯜꯂꯤꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯃꯩ ꯊꯥꯜꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯅ ꯄꯤꯕ ꯃꯩ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗ ꯑꯅ ꯂꯩꯔꯤꯁꯤꯕꯨ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯄꯩꯁꯥ ꯕꯤꯜ ꯊꯤꯕꯗ ꯃꯩ ꯀꯣꯠꯂꯒ ꯊꯥꯟꯕ ꯑꯃ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯗ ꯑꯅ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯦꯜꯁꯦ ꯀꯛꯑꯀꯥꯟꯁꯤꯗ ꯃꯣꯕꯥꯏꯜꯗ ꯇꯧꯗꯅ ꯖꯤꯄꯦꯗ ꯇꯧꯔꯀꯥꯟꯁꯤꯗ ꯁꯦꯜ ꯊꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩ ꯊꯥꯜꯂꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯂꯦꯝꯅ ꯄꯤꯅꯤ ꯍꯥꯏꯁꯦ ꯀꯌꯥꯝ ꯄꯤꯒꯦꯕ ꯂꯣꯛꯇꯥꯛꯅ ꯍꯥꯏ NSPCꯅ ꯍꯥꯏꯕꯗ ꯆꯥꯗ 11% ꯍꯥꯏꯕ꯭ꯔꯥ 10% ꯍꯥꯏꯕ꯭ꯔꯥ ꯄꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯂꯨꯄꯥ ꯂꯥꯛ 10-30ꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯦꯟꯒꯠꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯥꯡꯖꯔꯤꯁꯤꯅ ꯀꯌꯥꯅꯣ
ꯂꯧ ꯄꯔꯤ ꯌꯥꯡꯈꯩ ꯍꯥꯏꯇꯥꯔꯒꯗꯤ ꯂꯧ ꯄꯔꯤ ꯑꯃꯃꯝꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯄꯤꯛꯅ ꯄꯥꯕꯗꯀꯣ ꯑꯗꯒꯤ ꯃꯗꯨꯗ ꯄꯨꯊꯣꯛꯇꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦ ꯆꯥꯅꯕ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯤꯕꯅꯤ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯁꯦ ꯗ ꯗꯥꯏꯌꯤꯡ ꯂꯦꯛ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ ꯃꯥꯁꯦ ꯔꯥꯝꯁꯔ ꯁꯥꯏꯠꯅꯦ ꯍꯥꯏ ꯑꯃꯅꯦ ꯍꯥꯏ ꯃꯤꯌꯥꯝꯅꯗꯤ ꯋꯥꯍꯩꯗꯗꯤ ꯌꯥꯝ ꯐꯖꯩ ꯂꯣꯛꯇꯥꯛꯇ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ꯆꯠꯅꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯇꯥ ꯇꯧꯅꯤ ꯃꯌꯥꯝꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯦꯛꯆꯨꯋꯦꯂꯤ ꯌꯦꯡꯉꯨ ꯀꯥꯟꯗꯗꯤ ꯂꯣꯛꯇꯥꯛꯀꯤ ꯏꯃꯥꯏꯁꯤ ꯊꯦꯡꯒꯠꯂꯀꯥꯟꯗ ꯄ꯭ꯂꯥꯁꯇꯤꯛꯅ ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯅ ꯊꯦꯡꯒꯠꯂꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯦ ꯉꯥ ꯐꯥꯕꯗꯐꯥꯎ ꯍꯤ ꯍꯣꯟꯕꯗꯐꯥꯎ ꯆꯠꯄ ꯌꯥꯗꯕ ꯃꯐꯝ ꯃꯌꯥꯝ ꯌꯥꯎꯔꯕꯅꯦ ꯀꯪꯐꯥꯜ ꯑꯣꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯅ ꯄꯩꯁꯜꯂꯀꯥꯟꯁꯤꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯂꯝꯄꯥꯛ ꯂꯩꯔꯕꯅꯦ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯍꯥꯏꯖꯕ ꯀꯥꯟꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯁꯣꯝꯗ ꯀꯔꯣꯔꯗ ꯃꯥꯡꯉꯀꯥꯟꯁꯤꯗ ꯂꯥꯛ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯂꯤꯄꯣꯞꯁꯦ ꯆꯨꯞꯄ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯂꯣꯛꯇꯥꯛ ꯌꯥꯝ ꯀꯩꯅꯣ ꯋꯦꯠꯂꯦꯟ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣই ꯃꯩꯗꯤ ꯊꯥꯜꯂꯦ ꯃꯩ ꯊꯥꯟꯕꯁꯦ ꯅꯣꯡꯃꯗ ꯐ꯭ꯔꯤꯗ ꯊꯥꯟꯕ ꯌꯥꯎꯕꯤꯔꯕ꯭ꯔꯅꯦ ꯑꯩ ꯍꯣꯁꯇ ꯍꯪꯖꯒꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯊꯥꯜꯂꯦꯕ ꯃꯩꯁꯤꯕꯨ ꯅꯣꯡꯃꯗ ꯐ꯭ꯔꯤꯗ ꯂꯣꯛꯇꯥꯛꯇꯩꯅ ꯊꯥꯟꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯣꯏꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯣꯛꯇꯥꯛꯇ ꯀꯟꯅꯤ ꯋꯦꯠꯂꯦꯟꯗꯤ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯏꯟ ꯑꯦꯛꯆꯨꯋꯦꯂꯤ ꯄ꯭ꯔꯦꯛꯇꯤꯁꯇꯗꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯅ ꯍꯪꯖꯔꯤꯁꯤꯅ ꯑꯗꯨꯅ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯔꯀꯥꯟꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯂꯟ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯦꯠꯂꯦꯟꯁꯤꯡꯁꯦ ꯇꯁꯦꯡꯅ ꯐꯖꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯤꯔꯀꯥꯟꯁꯤꯗ ꯏꯊꯥꯏꯗꯥꯝ ꯊꯨꯒꯥꯏꯕꯤꯔꯨ ꯀꯩꯅꯣ ꯗꯤꯀꯃꯤꯁꯟ ꯇꯧꯕꯤꯈ꯭ꯔꯣ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯀꯔꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯀꯥꯟꯁꯤꯗ ꯂꯥꯛ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯑꯃꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯃꯤꯊꯥꯏ ꯑꯃ ꯄꯤꯖꯔꯀꯥꯟꯁꯤꯗ ꯆꯤꯟ ꯊꯨꯝꯕꯩ ꯃꯑꯣꯡꯗꯨꯗ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯒ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯇꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯁꯤꯡꯁꯦ ꯊꯨꯝꯃꯒ ꯂꯩꯗꯣꯔꯤꯒꯦ ꯍꯥꯏꯕ ꯁꯤꯒꯤ ꯆꯦ ꯑꯃ ꯏꯅꯩ ꯍꯥꯏꯌꯦ NSPCꯒꯀꯣ ꯑꯗꯨꯒꯤ ꯆꯦꯗꯨꯁꯨ ꯑꯩꯈꯣꯏ RTI ꯇꯧꯔꯀꯥꯟꯗ ꯍꯪꯀꯥꯟꯗ ꯆꯦꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯁ꯭ꯇꯦꯠꯁꯤꯒ ꯀꯣꯔꯄꯣꯔꯦꯁꯟꯁꯤꯒ ꯂꯩꯕ ꯃꯔꯤꯁꯤꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯊꯝꯃꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯗꯨ ꯊꯨꯒꯥꯏꯕꯤꯔꯣ ꯗꯤꯀꯃꯤꯁꯟ ꯇꯧꯕꯤꯔꯣ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯥ ꯃꯁꯦꯟ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏꯅ ꯆꯥꯔꯤꯕ ꯉꯥ ꯑꯩꯈꯣꯏꯒꯤ ꯄꯦꯡꯕꯥ ꯈꯥꯕꯛ ꯊꯔꯥꯛ ꯉꯥꯋꯥ ꯉꯥꯄꯪ ꯉꯥꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯔꯦꯡ ꯃꯅꯤꯄꯨꯔꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯆꯦꯜꯂꯤꯕ ꯁꯔꯦꯡ ꯐꯥꯔ ꯆꯥꯔꯝꯃꯤꯅꯤ ꯉꯥꯁꯦꯞ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯍꯥꯏꯕꯗꯤ ꯏꯀꯣ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯁꯣꯏ ꯃꯌꯥꯝ ꯊꯥꯗꯔꯛꯄ ꯀꯥꯟꯁꯤꯗ ꯑꯍꯟꯁꯤꯡꯅ ꯌꯥ ꯀꯥꯊꯣꯛꯑꯀꯥꯟꯁꯤꯗ ꯆꯪꯉꯛꯏꯅꯤ ꯍꯧꯖꯤꯛ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯑꯝꯇ ꯆꯪꯕꯤꯔꯨꯖꯣꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯁꯤꯗꯤ ꯃꯤꯠꯅ ꯎꯔꯨꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯃꯌꯥꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯃꯅꯦꯕ ꯃꯅꯝ ꯅꯝꯊꯤꯕ ꯃꯌꯥꯝꯁꯤꯅꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯋꯦꯠꯂꯦꯟꯗ ꯇꯥ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯦꯠꯂꯦꯟ ꯑꯣꯕꯖꯔꯕꯦꯁꯟꯅꯣ ꯊꯕꯛ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯥꯏꯅ ꯑꯩꯗꯤ ꯋꯥꯍꯪ ꯈꯪꯖꯒꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯗ ꯑꯩꯈꯣꯏꯒꯤ CM ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯃꯁꯛ ꯈꯪꯅ ꯄꯥꯟꯗꯝ ꯌꯧꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅ ꯌꯥꯅꯕ ꯆꯠꯄꯒꯤ ꯄꯣꯂꯤꯇꯤꯛꯁꯅ ꯑꯩꯈꯣꯏ ꯉꯛꯁꯝ ꯌꯧꯅ ꯄꯨꯊꯈꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯣꯖꯥ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯈꯪꯗꯦ ꯃꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣই ꯂꯨꯁꯜꯂꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯑꯃ ꯆꯪꯕ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯏ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯗꯨꯅ ꯂꯤꯞ ꯁꯥꯔꯚꯤꯁꯇ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕꯁꯤꯁꯨ ꯍꯣꯏ ꯃꯤꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯇꯥꯕꯒꯤ ꯄꯦꯁꯦꯟꯁꯇꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯔꯛꯄ ꯇꯥꯟꯖꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ ꯁꯣꯝꯗ ꯌꯨꯝꯗꯗꯤ ꯆꯦꯡ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯄꯨꯛ ꯊꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯣꯏ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯔꯕ ꯁꯤꯟꯃꯤ ꯉꯥꯃꯤ ꯂꯧꯃꯤꯗꯨꯅ ꯈꯟꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯛꯇꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯋꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯥꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯏ ꯊꯛꯅꯕ ꯂꯩꯇꯦ ꯑꯗꯒꯤ ꯊꯣꯡꯅꯕ ꯁꯤꯡ ꯅꯠꯇ꯭ꯔꯒ ꯒ꯭ꯌꯥꯁ ꯂꯩꯇꯦ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ
somdi nungai ri tra khoi myam chile nungai ri ko khoi myam chi dum gyan ta na chali punchi che haina hai ta ga di akhoi chak lam mi no pa du na di taning mo do have question ni wai puk than na mi khan di ta ba de akhoi gi phagi natraga akhoi gi kai hai jaba ta ipom oina yeng mi syo ma ju yai maram di ma akhoi gi leaders sing na tori ba phagi natraga akhoi gi luching ma sing sina hai wai sing se ta ba da kitang akhoi gi thum khan namaga yot pa hai tare those words have to be taken with a pinch of salt and hai ja ba kan yam sil la kan de thum khan namaga da cha ba na hena changi da adu gi mong du da akhoi gi hai ba wari sing se thum gra hap da ya da bra hai bu potu gi wai ne koi na ta ba kan de karam na achum no karam na aseng no hai ba de chak lam no pam na di mawon da nangi cheng do aina tha ma gi pi bi na tra no khoi gi tabak subam nomam aina pi bi na tra noi no ji hingi je yam nungai ne hingi bi na tra santi ni ko aina hai ta ga di hoi hai bu di yai adu fu somna chak lam bi na pa du gi puk ta di khongai ba ma gi makol tholei ba ma gi pen da ba mai kok ta le ba nungai ta mi am du di adu di kok pra hai bu di wa hum du wari ne ba manam di micham ma di miam gi de mak ta moina phong du pe aba akhoi platform ji kai lege akhoi na khabar di iri sing se akhoi gi leader sing sina adu hai gre natra akhoi gi keno na adu to gre pira nam chingkhat gre adegi sumai to observation nam to gre adu manung gi oi ba taseng ba akhoi gi chummi bra la le bra hal akhoi gi media na su khar kup na yeng nam thau ta media ma thau di adu ni number 1 oi ga tabdi thadani hai ba poto thadari bra tawni hai ba thawak tawri bra ma na hai wasak ma na nga ibra hai bu question do media as a media person hoi ai can we want to go and haje but as a media hoi ju media ma person mo ibani na ai colleagues amada ai ge leba friends ai ge leba makhata ibu sing sida haining mata gadi not just lip service to gi wa kano ofum na taw wetland pang thoi ha ko wana taw je khos na hangbi mai na taw manung gi ba introspection ama hai tare khoi gi kupna khana ba amadi khana ba sing se miya mang da khoi gi scheme asuk yam pithokre khoi gi hingna na ba gi damak ta loan adu piri lanjen sing sida sen ad mai pire phangi ba phang da bra ha do adu gi chap cha ba khara si madi khoi gi media na puthok ko musu mathau tai social media su mathau tai ko ji kan si ta seng hai kan adu ain laksin nge point ti miyam je yam ka hana pang bu mak na tre war kan si da mai thak ta phama kan si da bu khoi miyam ingi bi na tro khoi miyam gyan tari bi na tro haina sum hayak ta ga di mi duna kai khan gani adu su khadan khalam khan ma thau tai mai tham jage Thagachari Oza, aduga mathangda lakchaning bana khoi gi coordinating on Manipur integrity kokomina gi maikai dagi khoi northeastern region da narco terrorist emergency ama achubada lauthokpa amadi state asigi oiba dedicated anti narcotics bureau ama sembinaba Bharatiya Janata Party BJP Manipur Pradesh ki general secretary ke Sarat Kumar da cherol ama pisan khre habani oza hojik leiriba khoi gi Manipur gi northeast ki oiba jaga sing sida sumaina northeast ta narco terrorist emergency lauthopina ba dedicated anti narcotics bureau ama thambina ba sangsalakliba khongthang ase kamaina yengbe oza kari habini ai gi mot di hujik se taseng hai kan na koi no myam wanari je sana bagi lanpham ama hai tare ko hingna na bagi lanpham ama yam chauna akhoi gi mayok nari na hai thamjage masis da akhoi na khwai de maru poch kari no haibu question nam sule hingna na bagi lanpham mai namale masida akhoi gi submit loan akhoi gi leriba mausa gi punsi mahing loinamak amrom da kaira bane manipur miyam kamai ni hingi ge haibase masi yamun na yeng khang ma mathau ta ran kale khang da ta ga su hingi ne sida khoi drug ki high problem sidi akhoi gi Manipur katagi sunate drug ki problems de akhoi gi leriba north east ki region sida awaga thangnaru bunina arubu khadi leini always kai gi no haiba kan de akhoi na leiminariba akhoi gi thangnariba yumlon na ba lam se khoi gi
ड्रग की याम चाउना अदुगुम्बा फैक्ट्री हांगबा लम अमने अदु इतागदी अखोयगी थंगनरिबा युमदने यु ताप तान सुंगा कांसिदा अखोय रोमदा यु बोतल अमा पुर लाकपा यारोयना हाइतागदी ngamduri bravo ngamni hatagadi adugi athingba khoigi thingnanaba proktanaba natraga akhuyom lanhan laktanaba khudo kano singse measure singse lakot mathau tar kana lakot toino akhoina civil organization lakot toiro adugi thorang thotang kuire keno thainagi myam adagi loop myam na se sida khoigi organization myam na nisha thingbi khongjing myam sangi ngasi wo kyam successful loige khara oide adu total da thingma ngamro ngamme ha tar thobiro Paojel Chaoba samina se sala kanse sidana so khoi leisna sini bazamong ta torisna sini khang na bonga tuna to aduna kari hai tar khoi area khara focus to ge hai tar gadi drug ki area sidi tasena kana khoi leiba system khoi police home department ki leiba tongan mai kayat leiba narcotics and affairs of border natro adagi NDPS ki ek makhas de mi ji kamain to duna phara kan da moida sajai pi da cannot pi da ga karam kingpin phara ge Manipur ama ka phage nupa ma ka lukhose jo ko nupa ma phai magi yum da gi karor kya am gi drugs purai phangi pasel su phange ko nupa du ko na thadokre kamaina magi nate magi driver ne driver gi Manipur driver di senyam pai wa driver tai ne natro lupa crore ga pai kan sida mi gi driver oita gi driver loi bna pa du di pasa sen hepet pai mane ba luko sei jo bna pa da khoi jum trak ki matang da hai kan sum khana wane ko ana matam du da police officer amaga yamna senior bu kilam gana drug phai nupa kingpin akoigi additional SP Brindana phagi bani adugi nupa adugi mathak thangali ba charge sit lokthokani na laiba keno akoigi government ki kaya chingne adu eta gadi accountability hai de batare drug ki lang nisha gi lang sida gi akoigi ngakthok pi na ba leiba system se government na set leiba lengang na semba adugumba system ma leiba na tro excise department adagi narcotics department natro adagi intelligence department mayam le adu etagri phari bi sing sida ngasi wo phari sing sida khoi gi macha haitare mules transporters adu ma tane kingpin je kana na phar ge kingpin nam ka pha bu bo magi natre na ko na well tor matung da thadokre na ha adu tagri crime karam bagi wahai se jaja tem ngani ngai haitare unparliamentary we ko adu miyam na ju ta ba da ken to ngoni na adu responsibility hai sin ta seng ha kan si da akoi na hiding bu pram lai ta ga ju father ga hai ba ma thau tai adu madu gi responsibility ju government amadi organization sing sing ju pu da bam lai akoi na Manipur gi yam acho organization ne haitare miyam gi ithil kamai lege miyam na khalle se kamai khalle ge miyam na khoi kai mi yeng ge miyam na khoi kai khalle ge ha ba se simsu yeng mo thom thi tayo aduna organization sing su ta seng ha kan di accountability ma di leiba ma thau tai na ta ga di accountability le ta ga di moi na ha po wai sing se amana ha po sing oi ta ga su miyam na na kong da ha po ke na chak la mi ma tam da di kem chang ho chak la ma kan se santi wai chan se Chakla makan de akoigi environment phajadra chakla makan de akoigi mahausa gi silei phiam je akoigi haiba sing je taning gadra haiba question jo wai ne ana mi ma wari ngai de mai cha ngai de khwai maru we de mongon da relief pi bu ne relief pi bu je kam relief no haiba kan de mongon da mai cha de muthat na number 1 adagi chakla mi ka akoigi mai mamuk than na khona ba je basic oi pot amane adu na travel lenga an de adugi na travel drug phaba oi su amo su adu kan lan tori timing si dong koi drug ki matang si dong yabudi ye adu
hainabam leina akoi taptagi seyamda akoi hairang ingida yurang waina male ana masigi post da koina focus sikara de pigidage have the potugi wide ana aina appeal tawjabadi drugs su important no bi issue di oramani adu lebak sina sisida wari ba miyamna law khogi ba IDP sings na thori pa kan se thori yani na hare iba thori yangi na try tori miyam sing adi mentally akoi miyam se loina ma akoi gi problem le pot amane yai khangmin se kesu kaide akoi su mi ni no pani kunayam ni maiti gi kunayam le re atoba miyam su le ara khang ta ri yai akoi su khang ge kesu kaide du akoi gi matik chana akoi da hayeng etom mum thada gi ta ga su Japan gi Hiroshima amadi Nagasaki mong da Manipur heba amadi mon taiba akoi tongan ba community ma'am se akoi gi phana wa ta ga su kamain to na chakoi kadage kamain to na sidagi tholak kadage kamain to na develop or kadage kamain to na the way forward sida akoi na mateng pangba ya kadage amadi karam makhal gi akoi gi legang lon chana kadage have to ya munna khandaba matam mo way na amain thang Ozana focus to haningba development to haningba area su panbiri adubo marak sida aikogi kanogi Chief Minister na phongdokiba wafamda amata oina lemina duna awang nongpokta aikogi awang nongpokki oiriba jaga singsida drug maru phangna muthatnaba appeal tawrakpaga loinana mahakna wafam asi aikogi Chief Minister gi Assam gi Chief Minister Himanta Biswa Sarmana aikogi lupa crore 27.20 rongi oigadaba ain kaina Assam da tharamba popi pambi sing yanthatuna manghan takhankhre haiba mahaki X account da thadorakiba warol adubu Chief Minister na aikogi thagatpa phongdokladuna mahakna amuka aikogi wafam asi amata oina lemina duna awang nongpokta drug maru phangna muthatnaba hotnari haiba sigi appeal se tawrakpani boza sumaina marak sida north east ki oiriba jaga sing sida drug business na chingbana tawba chingbana kayama aduga aikogi popi pambi thaba aikogi Manipur ki chingi area sing sida su yanthatpa kaga tawringai marak sida aikogi Assam da su sumaina khongthang asi lokhatlakli haiba tare oza marak sida aikogi thingna aikogi popi pambi thaba drug business na tawba kayama tawriba se oza kari haibini oza tentakna haibi akhoi drug haibase masida nei nau ta gadi akhoi gi koi khunai je Manipur gi maitei khunai haije batai akhoi maitei ke dasnute community ayam loi shom ngani ko akhoi gi chahi ojik se humpu masu da wa adagi yankai manga humpu hoi sagi area hai tare ko 65 sigi leriba Manipur gi khwai phajaba akhoi gi doctor ogedaba engineer ogedaba politicians ogedaba khogi academics ogedaba lawyers ogedaba even journalists bo haige adu ogedaba amadi mi aphabagi khogi an aphabagi pautak khoina tagadaba khunai am hai tare ko khogi like tamba sikak na taw mi de interaction taw kan sida mana haiba wahi alaman taxi khasi na hais akoina ahal namu ubu kan sida thaina naha hoi ta su panang ngosna ta su uma pa sa pagam de hoi manam de laikai han u gini han ni ko maga ai kai main le ta ga su ahal namu oi ba haibagi ma ke no mole aduna sigi thak khasida akoi gi yam phajaba chanabi ma da taxi khasi na hais aduna taxi khasi gi film sida akoi gi hujikan di ahal noina phu roi film ne ko nang ka da wena ngona wang ngai nang wena phudo ro kan ta adu film de ko ai pai ji nong wene adu film le chanai na gunda gi keno character khara hai tare ko ana masi ji matam de koi alaman amana lapa kan da lambi lapa kan chup tha sala man ha do chup lo le phajaba keno amani hai tare aduna akoi gi drug sigi matang sidadi taseng na hai kan sai nga hai jagi bido akoi khunai sida yawa akoi saksa yu thak haibasida hidak sungba yu thakpa haibasimadi adum loina laabani hujikti Manipur dry state osu oigidre ko lengang nan uthokre adu tagadi akoi gi drug ne di hai drug se taseng na hai kan se krai da sungmuno nang sa haijagre awaram da sungmuda barmaram da sungmuda mi gi di company mo na factory mo sungai ne adu su khulai pai ba myam na nga kan madu khulai pai ba akoi gi hujik lan kan tong ne ba awaram side sida acho ba organizations awagi organizations myam na makoi gi
protection makada sungiba kani adagi caffeine ga pulla kansida koi methamphetamine ga pulla kanse sungba adugumba WY yaba tablets kind hainari using 18 billion ne million na teko UN gi drug report sorry 19 billion ha 19 billion tablets putu ba mana Myanmar na andu ta ga dinga sain haijari bu akoi gi yana khara sungba 19 billion tablets to ayum da marum bu yo kono have the oidori bra adu ta ga di Indian government ke dole ri border fencing tawni haidane kilometer chahum ngo modar ka mo ngone akoi Manipur ga awagi border fencing se tawni de ha tawi ro na de drug to think biro wa ta ga de ata ga di hoji assembly de putho kan je chief minister su adagi atopa leiba ruling su opposition jawna Manipur da drug thingme policy drug thingna bagi policy putho piro de akoi myam harauna khuba khur ga koi yengjage adu thumbs up tawjage appreciate tawjage ma aphaba thawk de tawta de phai phatta ta de phatte adu tawsna wal du tawsni hai tawni matro ana learning point drug have potsi akoi khunai ma ngai sai na haijage da amda hanjarake khunai gi akoi kwai phajaba akoi generation ma mangre legi dre hai tare karamba mong do no have kana drug addiction nama overdose ko adagi HIV AIDS ki akoi gi syringe kapna ba kan sida akoi gi adugumba pandemic amada akoi gi khunai si kwai dagi maru oiba mi sing maya ama akoi gi legi dra haina kanjai akoi gi mathak ki mi sing akoi gi sahi gi longa sing 70s ki early 70s odai dagi na akoi gi late 60s haija batare ko 60s wise the akoi gi yama matik magun legidaba amadi khunai sigi akoi mera paiba ngamudo mi me ama hujik haiba nishai khayat luppa kansida legidaba yam yame aduna aina mo khoise sum thijanjaba kandadi the missing generation haina ko langdai ama mangre na khanje hoi mani lebaki khuna community kudima kini ko haije not only mate ka ki wasuna jate na haije aduna adugumba akoi mut khra khuna ama je keno se langdai ama haije batare ko sigi langdai je kana na kamaina mangan gimno have kan drugs na mangan mane yes adu tagdi drug to yamna munna lom thok to but adugi fight to di ngasi ngarangi fight na te haije ba ina haije khuna ama ki langdai ama mulan gra ngam ba adugumba drug ki fattaba adugumba keno ni adu tagdi section 2 se hoi mama pa oi sing laikai club sing mayamna sexually adu tasengna ngaka dori se kana ngaka da no haiba ta khoi gi laiba am pa leba na tran akoi mayamna khalleba MLA mayam sigi makok oiba chief minister nam sulai masina policy sema kansida khoi ngasai haibi deba khoi gi assembly da khoi opposition na kai phangudage adagi aduna kai phangudage haiba ta no tawdu kai no haiba assembly da adu tagide adugi thabok singse reflect tawiro in the assembly ko komina haiba drug ki matang sigi le issue mayam se pukat pilo haing assembly da akoi Manipur miyam no wari phim se ka drug na wa bam su le miyam gi cha hen bagi issue mayam su le sum nom khang da bagi problem su le adu tare adu gumba phajaba policy mayam do haing pukat la kan da amato na opposition ngang mo su koi ruling na oi ta ga su natraga mayai chaba kang oi ta ga su ko akoi somna phamni ade akoi di opposition na te aduna adu orang mani ada orang mani natta bida mi mo na ko as a mi mo na as a representative oina adugi hayeng August house na haiba koi license se se lakpa kan da di madugi mathona da puto pira kan sta leba ke da mota akoi miyam ke da mota khunai si da mota acho phom khara apha phom khara tung ko na chat pa yawa policy khara puto pira kan da amutang thamiram haija ne bai haija mai thamjage Thagachiri oza loisalakpada wahanga matanga lakjage akhoi arambai tengol gi mioi ahum Manipur police na fajin khibagi mayokta national highway 37 gi paring da leiriba maira paibi ima ibel singna khutta maira paiduna athuba matamda fajin khibasing thadoraknaba maira gi rally chatkhre habini oza lakchaningi ba wafam de akhoi gi arambai tengol sina akhoi gi tauba thodang kya ma akhoi gi leiduna arambai tengol sina leiduna akhoi gi khul nga pana chingba kya thodang kya ma su tawri marak marakta arambai tengol sina akhoi gi
ꯅꯨꯡꯉꯥꯏꯇꯕ ꯊꯧꯔꯝ ꯃꯆꯥ ꯊꯧꯑꯣꯡ ꯈꯔꯁꯨ ꯃꯔꯛ ꯊꯦꯡꯅꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯦ ꯑꯣꯖꯥ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯣꯖꯥ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯌꯥꯝꯅ ꯄꯨꯟꯕ ꯑꯄꯨꯟꯕ ꯑꯗꯨꯒꯨꯝꯕ ꯃꯄꯥꯡꯒꯜ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤ ꯀꯔꯤ ꯃꯔꯝ ꯊꯣꯛꯂꯛꯄꯅꯣ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯣꯛꯂꯛꯄꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤ ꯑꯩ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯊꯣꯛꯂꯛꯄꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯅꯕ ꯑꯩ ꯊꯣꯛꯆꯔꯛꯄꯅꯤ ꯅꯠꯇ꯭ꯔꯒ ꯈꯔ ꯑꯃꯅ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯥꯏꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯅꯤꯡꯇꯝꯕꯅꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯖꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯕꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯕꯦꯟ ꯑꯣꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯈꯔꯁꯤꯃꯁꯨ ꯃꯤ ꯈꯔꯅꯗꯤ ꯑꯃꯨꯛ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯅꯪꯒꯤꯅꯗꯤ ꯇꯦꯔꯣꯔꯤꯁꯅꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯤ ꯈꯔꯒꯤꯗꯤ ꯐ꯭रीडम फाइटरनेना है इंडिया की 1947 ममांगदा अखोई बाल गंगाधर तिलक कायना लेबा सुभाष चंद्र बोस अदुदा भगत सिंह कायना लेबा अखोई कोर्ट बोम कनो की ब्रिटिश लेंगा की मतलब बोम लंगले है ब्रिटिश लेंगा नदी मोइसे टेररिस्ट ने फांसी अखोई हैंग तौगदबनी हाइना तौरन खोतना मयामा हाट की अदु कोन निंगतम फंगकांदा 1947 मतुंगदि मकोइसे फ्रीडम फाइटर ने लाए अफगानिस्तान तालिबान से फतेना हाइनरे अदु हुजिति अमेरिकन सिंग चक्रकान तालिबान सिंग से मोइनो कनो ओरे लम चलाए अदा मैम न वाइ हाइबो तालिबानाइजेशन ने तोरे लम दुइ मतुंगिना मागी लेबा नुसित की मतुंगिना अखोइगी हुम्मिबा मागी चटनेबी मागी लेबा मन नाट अमदि कल्चर अमदि पॉलिटिकल थिंकिंग दु मतुंगिना लेबा सिस्टम अमना ट्राव अदुन ट्राव सम सॉर्ट ऑफ मैम जियोपॉलिटिक्स काइना हाइनरे बिसे अन तालिबान जम फतेना हाइ तागु बट लमम चलारि नत्रा अद इंडिया को हाइब मतमदा अखोइगी टेररिस्ट ने हाइ कांगो सिंग मोइसे फ्रीडम फाइटर ओले अदु तादि ऑर्गेनाइजेशन अम लैतागदि मागी लेबा अखोइगी मणिपुर गिसु अखोइ निंगतमबगी लालौबा मैम थोइसिदि अखोइना खबर हापसे पारि नत्रको अखोइ सुम कैरी तोरि मखोइ पॉलिटिकल थॉट अमने पॉलिटिकल फाइट अमने हाइन लब अदु खुलाइ पारकपा अदु तोना अमने ओजरेको अदु लानिंग पॉइंट ऑर्गेनाइजेशन अम ओइतागदि मियामनि येंग तागदि रेस्पॉन्सिबल हाइबो रेस्पॉन्सिबिलिटी हाइसे मरु मथौ अमा ओइ हाइतादि मी मदगी हेना यामप हाइतागदि ग्रुप अम हाइतारे ग्रुप अम हाइतादि कलेक्टिव अमने कलेक्टिव अम हाइतागदि मागी रेस्पॉन्सिबिलिटी याम चोय करम रेस्पॉन्सिबिलिटी नो हाइबो कांसिदा लेबाक्तसु अमदि लेबा मियामदसु अन मसिगी रेस्पॉन्सिबिलिटी जे मखन मखन म्याम लेंगुनी मागी लेबा ऑर्गेनाइजेशन माई कॉन्स्टिट्यूशन हाइतारे को मागी वखलोन से चत म्याम लेंगुनी अदुगी म्याम जे अखोगी फाननबा सखोटनबा डेवलपमेंट ओइनबा अमदि मियामना हेना नुवाइनबा मोम चतप तागदि अदुगी उम्बा ऑर्गेनाइजेशन अमसे मियामना एप्रिशिएट तौगने नत्र नोइन तो चुमे नोइना हाइनिंग से याय अदुबु ऑर्गेनाइजेशन दुना इरेस्पॉन्सिबल और पोट ओइ तागदि मदुगी इरेस्पॉन्सिबिलिटी दो मी खरना तौ तागसु ऑर्गेनाइजेशन दुदा रिफ्लेक्ट तोरे मोइगी मी सिंगसे माइन तौने मथों मम खंदब थौ मयाम तोरे खोले अदुदि ngसाइगे चेनरिबा मी खरदुना मांगथोकपा हाइदारेको ऑर्गेनाइजेशन दुगी मिंग मांगथोकपगी केनोसे यावदबसु नते अदुना ऑर्गेनाइजेशन स्ट्रक्चर सिदि ऑर्गेनाइजेशन पाइ मी सिंगने हेना खंगदमोने मोइन हेना केनो ओइरनि अखोइदि हेना रेस्पॉन्सिबल ओइनि अन क्वाइट मरु ओइबदि रेस्पॉन्सिबल ओइबा अखोइगी मियोएमा एंड रेस्पॉन्सिबल ओइबा ऑर्गेनाइजेशन अमा हाइबसि मासे मियामनसु याम थागतनबा पोट अमने एप्रिशिएट तौना हाइताइको अदुना मसिगी मीडियंगसिदा आइना हाइजनिंगिसना इलीगल ओइबा लीगल ओइबा नतेको एज एन ऑर्गेनाइजेशन कोमी ओइगेरा अमुको ओइगेरा व्हाटएवर यूसेम ओइगेरा और आराम टेंगोल ओइगेरा मार्क्सदा अखोइगी लेबाकी अमदि खुनाइसिगी फानबनि हाइना लिंखटपा सेमबा ऑर्गेनाइजेशन नातने आइना खंजबदको लेबाक थुगायसेना थुलपा ऑर्गेनाइजेशन दियामोदि लेमनोदि मानदे अदुना मदुगी परिंग मदुगी जना पथापसिदा फजना अखोइगी विथ
strict control ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏꯞ ꯖꯥꯔꯤ ꯄꯤꯔꯒ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯊꯠ ꯑꯃ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛꯁꯦ ꯃꯤ ꯌꯥꯝꯃꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯐꯠꯇꯕꯁꯨ ꯌꯥꯝ ꯌꯥꯝꯃꯤ ꯀꯩꯅꯣꯁꯨ ꯋꯥꯁꯨ ꯌꯥꯝ ꯌꯥꯝꯃꯦꯅ ꯍꯥꯏꯅꯩꯗꯅ ꯃꯁꯤꯒꯤꯁꯦ ꯇꯥꯁꯜꯂꯀꯥꯟꯗ ꯈꯣꯝꯖꯤꯜꯂꯀꯥꯟꯁꯤꯗ ꯄꯨꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯗ ꯋꯦ ꯐꯣꯔꯋꯥꯔꯗ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯈꯨꯟꯅꯥꯏꯁꯤꯒꯤ ꯐꯅꯕ ꯂꯩꯕꯥꯛꯁꯤꯒꯤ ꯐꯅꯕ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯃꯥꯏꯀꯩꯗꯣ ꯑꯣꯏꯅ ꯑꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯖꯩ ꯑꯗꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯃꯤ ꯑꯗꯨꯝ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯍꯥꯏꯁꯤꯗꯤ ꯌꯥꯎꯔꯛꯄ ꯇꯥꯕꯅꯦ ꯁꯛꯇꯃꯛꯇꯗꯤ ꯑꯩꯁꯦ ꯀꯩꯅꯣꯅꯦꯅ ꯍꯥꯏꯗ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯑꯗꯨ ꯀꯣꯟꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ wolf in sheep's clothing ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯜꯅ ꯑꯩꯈꯣꯏꯒꯤ ꯃꯅꯪꯒꯟꯗꯨꯗ ꯌꯥꯎꯒꯤ ꯀꯩꯅꯣ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯅꯣꯡꯃꯇ ꯅꯣꯡꯃ ꯈꯣꯡꯒꯅꯦꯕ ꯅꯨꯡꯗꯥꯡ ꯑꯃꯗꯤꯀꯣ ꯑꯗꯨ ꯀꯥꯟꯗꯅꯦ ꯈꯪꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯌꯥꯎ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯁꯨꯝ ꯄꯟꯖꯕꯅꯤꯅ ꯃꯤꯌꯥꯝꯁꯤ ꯌꯥꯎꯅꯦꯅ ꯈꯟꯕꯤꯔꯛꯑꯣ ꯉꯥꯛ ꯁꯦꯟꯕꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯍꯦꯛꯇ ꯅꯝꯐꯨ ꯁꯥꯁꯣꯟ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯅꯠꯇꯕꯤꯗꯀꯣ ꯑꯦꯖ ꯑ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯦ ꯃꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯤ ꯁꯣꯟꯗꯕ ꯌꯥꯏ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯪꯅ ꯄꯥꯏꯕ ꯊꯥꯡꯗꯨꯅ ꯃꯤ ꯐꯨꯕꯁꯨ ꯌꯥꯏ ꯁꯨꯝ ꯁꯥꯁꯣꯟ ꯇꯧꯕꯁꯨ ꯌꯥꯏ ꯃꯤꯗꯨ ꯂꯩꯇ꯭ꯔꯣ ꯑꯗ ꯈꯨꯠꯂꯥꯏꯗꯨꯗꯤ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯣꯕꯥꯏꯜ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪꯅ ꯐꯠꯇꯕ ꯃꯤꯉꯣꯟꯗ ꯀꯗ ꯇꯧꯒꯦꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯒꯦꯁꯨ ꯌꯥꯏ ꯃꯈꯟ ꯂꯩꯇ꯭ꯔꯅꯦ ꯆꯞ ꯃꯥꯟꯅ ꯈꯨꯠꯂꯥꯏ ꯍꯥꯏꯕ ꯄꯥꯏꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯤꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯌꯥꯝ ꯑꯆꯧꯕ ꯔꯣꯜ ꯑꯃꯅꯦꯕ ꯂꯧꯖꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯉꯁꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯒꯦ ꯑꯗꯒꯤ ꯃꯤꯅ ꯍꯥꯏꯕꯁꯦ ꯇꯥꯔꯀꯥꯟꯗ ꯇꯤꯟ ꯌꯣꯠꯊꯕ ꯃꯊꯧ ꯇꯥꯏ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯔꯦꯄꯨꯇꯦꯁꯟ ꯃꯥꯡꯅꯕ ꯃꯤ ꯈꯔꯅ ꯇꯧ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤꯗꯨ ꯃꯁꯤꯗꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯄꯨꯟꯅ ꯁꯦꯝꯗꯣꯛꯑꯀꯥꯟꯁꯤꯗ ꯀꯔꯝꯕ ꯃꯈꯜꯗ ꯆꯥꯎꯈꯠꯃꯤꯟꯅꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯆꯠꯃꯤꯟꯅꯒꯗꯒꯦ ꯕꯠ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯁꯥꯒꯠꯄ ꯌꯥꯕꯒꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯄ꯭ꯔꯣꯁꯦꯁꯇ ꯆꯠꯊꯕ ꯃꯊꯧꯁꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯦ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯗꯤ ꯃꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯂꯔꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯃꯣꯏ ꯍꯥꯟꯅ ꯊꯣꯛꯂꯛꯄ ꯃꯊꯧ ꯇꯥꯏꯕ ꯃꯣꯏ ꯑꯗꯨ ꯇꯧꯗꯣꯏꯅꯤ ꯃꯤꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯅꯤꯀꯣ ꯃꯣꯏꯗꯤ ꯑꯗꯨ ꯍꯥꯏꯍꯟꯗꯕ ꯌꯦꯁ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯂꯧꯒꯗꯕꯅꯦ ꯕꯠ ꯍꯦꯜꯊꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯀꯥꯟꯁꯤꯗꯁꯨ ꯇꯥꯕ ꯍꯩꯕ ꯗꯥꯏꯖꯦꯁ ꯇꯧꯕ ꯑꯃꯗꯤ ꯔꯤꯐꯣꯔꯝ ꯇꯧꯕ ꯀꯩꯅꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯕ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯐꯠꯂꯝꯃꯣꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯣ ꯀꯔꯦꯛ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯨꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯃꯣꯗꯦꯜꯗ ꯆꯠꯃꯤꯟꯅꯔ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯗꯅ ꯄꯨꯟꯁꯤꯜꯂꯨꯗꯤ ꯑꯃꯨꯛ ꯌꯥꯗꯦ ꯁꯤꯒꯤ ꯏꯟꯍꯦꯔꯦꯟ ꯑꯣꯏꯕ ꯏꯁꯨ ꯈꯔꯗꯤ ꯂꯩꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤꯁꯦ ꯑꯣꯚꯔꯀꯝ ꯇꯧꯔꯀꯥꯟꯁꯤꯗ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯕꯖꯦꯛꯇꯤꯞꯁꯤꯗ ꯀꯃꯥꯏꯅ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁ ꯑꯗꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯈꯟꯅꯔꯀꯥꯟꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯧꯗꯨꯅꯁꯨ ꯂꯥꯛꯏ ꯃꯈꯥ ꯇꯥꯅꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨꯁꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯤꯁꯤꯁ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯃꯤꯡ ꯅꯤꯂꯆꯟꯗ꯭ꯔ ꯀꯋꯥꯂꯝ ꯗꯥꯏꯕꯨꯡ ꯆꯍꯤ 2009 ꯑꯗꯥꯏꯗ ꯑꯩꯁꯤ ꯄꯥꯏꯜ ꯂꯩꯗꯅ ꯑꯃꯨꯛ ꯆꯤꯛꯄ ꯅꯥꯕꯗꯣ ꯈꯪꯐꯝ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯃꯌꯥꯡꯄꯥꯟ ꯕꯦꯡꯒꯣꯜꯗꯒꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯃꯥꯒꯤ ꯍꯤꯗꯥꯛꯁꯨ ꯆꯥꯕ ꯐꯩ ꯍꯥꯏꯕꯗꯒꯤ ꯑꯩꯁꯤ ꯊꯤꯔ ꯂꯥꯛꯆꯔꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯖꯔꯤꯕ ꯍꯤꯗꯥꯛꯁꯤ 2009 ꯑꯗꯥꯏꯗ ꯆꯥꯔꯨꯕꯗꯒꯤ ꯑꯩꯁꯤ ꯐꯔꯦ ꯐꯕꯗꯒꯤ ꯃꯁꯤ ꯁꯨꯖꯜꯂꯛꯑꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯄꯥꯏꯜꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯊꯦꯡꯅꯗ꯭ꯔꯦꯅ ꯈꯜꯂꯦ ꯃꯥꯡꯈ꯭ꯔꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒ ꯑꯅꯥꯕ ꯏꯁꯥꯗ ꯄꯥꯏꯜ ꯂꯩꯕꯁꯤꯡꯗꯨ ꯆꯥꯔꯒ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯀꯣꯛꯄ ꯑꯣꯏꯕꯤꯌꯨ
ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯤꯁꯨ ꯑꯩꯒꯤ ꯑꯉꯥꯡ ꯑꯃ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯄꯤꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯁꯨ ꯑꯅꯥꯕꯁꯤꯡꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯑꯅꯥꯕꯗ ꯐꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯌꯥꯡꯄꯟ ꯕꯦꯡꯒꯨꯜ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯍꯥꯏꯕꯗ ꯆꯠꯄꯤꯌꯨ ꯃꯌꯥꯝꯁꯨ ꯑꯅꯥꯕꯗꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯏ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯄꯥꯏꯜꯁ ꯅꯨꯡꯁꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯁꯇꯣꯂꯥ ꯆꯣꯟꯊꯕ ꯃꯅꯨꯡ ꯆꯪꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯇꯣꯏꯅ ꯆꯪꯅꯤꯡꯕ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯍꯤꯗꯥꯛ ꯑꯃꯨꯛꯇꯪ ꯊꯛꯄꯗ ꯄꯨꯡꯐꯥ ꯐꯍꯟꯕ ꯉꯝꯂꯦ ꯂꯩꯅꯥꯁꯤꯡ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯟꯅꯕ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧꯃꯤꯟꯅꯁꯤ ꯄꯥꯎꯖꯦꯟꯖꯔꯤꯕ ꯀꯕꯤꯔꯥꯅꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯂꯣꯏꯅꯅ ꯁꯥꯐꯤꯛ ꯑꯟꯋꯥꯔ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯆꯍꯤ ꯀꯌꯥ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯅꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯐꯍꯟꯈ꯭ꯔꯕ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡꯒꯤ ꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯔꯕ ꯀꯕꯤꯔꯥꯅꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯉꯁꯤꯃꯛ ꯇꯥꯟꯅꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9856601688 ꯂꯣꯏꯅꯅ 9402783274 कबीरानी फुंद्रमयूम जुबिदा हिदाक असी थकपद फकीबसिंगदी मिसेस बेम्बेम संगायुमफम चेरापुर एल सनालेम्बा पौराबी जॉन सेरतोकोम चांदेल खाइदेम सुनंद देवी सुगुनु खाइदेम लेकाय अंजना आरामबम मयांग इम्फाल सजिदा लिलोंग हौरेबी हैदर अली इरोंग खुनो सलाम जिबलता थांग चिंखा नोंमाइथेम हेमंता बिष्णुपुर माइबम गोजाव तेंथा खदांगबम कल्पना देवी चरांगपात असेम मेमचा देवी मयांग इम्फाल समीना संगायुमफम चेरापुर लाइतोंजम इबेम चौबी पुंगदोंबम उयुंग मखोंग कोंथौजम लखमोन मैदे फवाक चाव बाजार आइना लेयंग जरेसी सही कुल हेले मणिपुर दा पाइनयोइना आइना हान बोइना लेयंग जापनी हारिबा हिदाक असि अमुक्तंग थकपदा पुंफा फबंगमे पाइनयोइना सि अमकत्तंग थकपदगी पुंफा फबंगमे साइड इफेक्ट लेते हारिबा हिदासी थकपदा मियोइ लिसिंग खरगी सेवा आइना ngasiyo bawda tawjareisi amumuktabi helaktri मियोइ कया आइना फाननो ngamgre नुंगाइरबा पाउजेल डायबिटीज समदे पाइल्स नुंगसंग मरम ओइरगा मतम सांगना नारबा मियोइसिंग अदुगिदमा पाउजेल पुदुना लाक्चरी फुंद्रैमयूम जुबेदाना सेम्बा डायबिटीज की हिदाक अमुक्तंग थकपदगी शुगर की चांग अदुकी मतिक नेमहनबा ngamle मसीदा नतना फिस्टोला चोंथबा ही ताबा चिकपा नाबा गैस्ट्रिक काबा तिनकुप लेबा हागजबा ओमथोकपा मरिंग चटपा मनुंग चंगबा नुंगाइतबा अमसुंग तोइना चंगनिंगबा हारिबा लैनासिंग असि हिदाक अमुक्तंग थकपदा पुंफा फहनबा ngamle लैनासिंग असिना नारबा मियोइसिंग असिगिदमा हिदाक असि सिजनदुना कानबा असि अमुक्तंग लौमिनसि पाउजेंजरिबा कबीरानी फुंद्रैमयूम जुबेदा लोइनना साफिक अनवर मयांग इम्फाल बेंगोल लोइनना नुपी सिंगी येंगबदा खुदोंग चारबा कबीरानी फुंद्रैमयूम जुबेदा अकुपा मरोलगिदमा 9856016888 लोइनना 9402783274 कबीरानी फुंद्रैमयूम जुबेदा हिदाक असि थकपदा फकीबा सिंगदी अयिंगबी थांगा थोकसोम बैगा चंद्रा लैसांगथे मोंग लैकाय सलाउद्दीन फुंद्रै रेजिया थौबाल मोजिंग सोरोधोनी हैरो प्रेमी तेंथा खुनो लिखोलिन पले थांगमैलान पले